Manipur gi lanfam yam khalak le lan su kansilak le union laigang na maruoi ba warep sing lawrak pa ngai ringai da Manipur gi singkhong singya da igi lokhong chen ga dawra brang Khamen lok maning satang chingi akan balan fam da kuki militant mari sire ani sok le khulngak pa masu sok le Manipur gi lan tha mapan sapsana mapung pharak pa numit tha asigi ahum da Chief Minister na Delhi da Home Minister Amit Shah ga unaraba matung da social media da phongdor ki ba wafam da Union laingak na Manipur miyam gi apamba matungin na maruoi ba warep sing lawrak lagani phongdor ki bana warep sing asi lawrak pa ngai ringai da lan fam masing hengalak paga loinan na lan hena kansilak pa na Manipur gi singkhong singya pumna magta igi lokhong sela gadra ai na mi pai na re ngahan numidang pung taraga minute kunthra rom tarak padagi haurak laga ngarang numidang fauba Imphal East ke Sagolmang Police Station na kwanba Pukhaw Santipur amasung Dolai Thavi Dam gi na nong poklom da leiba nong sumyaw na Khamen Lok sing gi maning thangba saruk da leiba Satang singsang parengda khulngak pa singa kuki militant singa akan ba mawongda khut thokna khibada kuki militant mari siraga ani sokle aduga khulngak pa mitai khunja man nongmai maruna panduna sokpadage laika nakre ai re thokdok thokpam dagi khunja singna phongdorok pada ngaha numidang dagi hauraduna satang singthak dagi kuki militant singna mitai khul sing tamna nongmai amadi bom sing kapsilakhe masidagi khulngak pa singna handuna khut thokna khe makhata na ngarang ayuk angan ba pung manga ga minute kunthra rom tarak padagi na Ayuk pung mapan ga minute kunthra fau baso amuga na nongmay amadi bom kapsilak padagi nakal ani gi marakta khut thokna khe khut thokna ringai gi sairakta ngarang nong thil pung amaga minute kunthra rom tarak pada kuki militant mari siraga ani na sok padagi ambulance ta haptuna pukhiba khulngak pa singna mayek singna uhokhi ai re aduga khulngak pa mitai khunja amaso segrakta nongmay maruna pan badagi soktuna Rajmeti city da puraktuna laika nakhe police ki pauna haibadadi nakal ani gi marakta khut thokna khiba adu ngaha numidang dagi haurak marak ngahak leplabasu ngarang numidang phau bachathakhe thokdok asigi pauta badagi state amadi central forcing changsilabasu nakal ani khut thokna handana ba laksin bangam dana laikhi ai re amarom da ngarang numidang waidam pung taruka minute kunthra tarak pada lamsang ps no kon ba tairen pokpi khulgi baning da leiba chabung phai amadi beljang khuldagi kuki militant singna bomani kapsilakre bomani gi manung da ama pokhai khe amana pokhai ki de adubu khunja sing amata sogapan yahodre hai re Atopa sefong amada Imphal East ki Khamen Lok amasung sinam komda nongmay kapna kre kuki mga siramba yare volunteer ani sokle hau ki batang taruk tagi hauna kuki lalaw basing na maitai khul sing da bom yaw na nongmay kapsin duna lepta na sa tharak pa eteki manungsan na nga numidang dagi hauna ngarang atheng ba phawba Imphal East ki Khamen Lok paringge Ramchandra Singdol amasung sinam komda khunja volunteer sing akan ba mong da nongmay kapna kre Khamen Lok ki paringoy riba Pukhaw Terapur gi mamang da leiba Ramchandra Singh da nongmay kapna bagi thokdok adu da de kuki militant manga siramba yai haina thajana re nongmay kapna bagi thokdok adu da khunja volunteer ani sokle adubu khudong thiningai di oidre hai re